ꯃꯔꯣꯜ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯌꯥꯎꯔꯛꯈꯤꯗꯕ ꯅꯨꯡꯁꯤꯕ ꯄꯨꯕ ꯃꯥꯂꯪꯕ ꯊꯦꯡꯅ ꯇꯞꯅ ꯍꯨꯝꯖꯤꯜꯂꯛꯄ ꯅꯥꯃꯤꯕ ꯏꯪꯅ ꯇꯞꯅ ꯊꯦꯡꯂꯛꯏ ꯍꯛꯆꯥꯡꯗ ꯏꯃꯣꯟ ꯃꯣꯟꯅ ꯏꯊꯣꯠ ꯊꯣꯠꯅ ꯃꯃꯤ ꯁꯥꯃꯤ ꯉꯥꯎꯖꯒꯦ ꯂꯣꯟꯅ ꯊꯨꯞꯅ ꯄꯥꯝꯖꯒꯦ ꯋꯥꯈꯜꯅ ꯇꯠꯇꯅ ꯈꯜꯂꯁꯨ ꯊꯃꯣꯏꯅ ꯑꯃꯨꯛꯃꯨꯛꯁꯨ ꯃꯀꯥ ꯐꯣꯡꯂꯛꯏ ꯃꯥꯒꯤ ꯋꯥꯈꯜ ꯈꯪꯕ ꯉꯝꯃꯨꯗ꯭ꯔꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯃꯅ ꯊꯦꯝꯖꯤꯟꯕꯁꯨ ꯉꯝꯃꯤ ꯊꯃꯣꯏꯗꯨꯕꯨꯗꯤ ꯃꯍꯥꯛꯀꯤ ꯖꯣꯁꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯣ ꯂꯛꯅꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯈꯜꯂꯤꯕ ꯑꯀꯤꯕ ꯋꯥꯈꯜꯁꯤꯗꯒꯤ ꯆꯤꯡꯊꯣꯛꯄꯤꯔꯛꯂꯤꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯥꯝꯖꯕꯅꯤ ꯋꯥꯍꯩꯁꯦ ꯈꯣꯏꯗꯥꯖꯕꯅꯤ ꯃꯇꯧꯗꯣ ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯕꯤꯗ꯭ꯔꯁꯨ ꯍꯥꯏꯔꯛꯂꯤꯕ ꯂꯛꯅꯕ ꯋꯥꯍꯩꯁꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤꯁꯨ ꯇꯥꯖꯅꯤꯡꯕꯅꯤ ꯐꯥꯖꯤꯟꯕꯗ ꯋꯥꯔꯤꯉꯩ ꯃꯤꯀꯨꯞꯇ ꯍꯦꯟꯅꯁꯨ ꯑꯁꯨꯝ ꯁꯨꯝꯍꯜꯂꯛꯂꯦ ꯑꯩꯅ ꯃꯦꯗꯥꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯛꯄ ꯅꯨꯄꯤ ꯑꯃꯗ ꯆꯦꯜꯍꯟꯅꯤꯡꯕ ꯒꯨꯟ ꯑꯃꯗꯤ ꯃꯦꯗꯥꯝꯗ ꯌꯥꯎꯔꯦ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯗꯤ ꯃꯍꯧꯁꯥꯅ ꯊꯃꯣꯏ ꯄꯤꯛꯄꯅ ꯍꯥꯠ ꯁꯣꯟꯕꯅ ꯈꯖꯤꯛ ꯈꯨꯗꯣꯡꯊꯤꯕꯗ ꯀꯞꯀꯜꯂꯤ ꯋꯥꯟꯊꯒꯜꯂꯤ ꯃꯁꯥ ꯐꯥꯎ ꯁꯣꯔ ꯍꯣꯟꯕ ꯀꯥꯎꯈꯩ ꯃꯀ꯭ꯂꯥꯞꯅꯤ ꯑꯗꯨꯕꯨ ꯃꯦꯗꯥꯝꯒꯤ ꯁ꯭ꯇꯔꯣꯡ ꯈꯨꯑꯣꯏꯗꯨꯗꯤ ꯉꯥꯎꯖꯩ ꯃꯤꯀꯤ ꯊꯤ ꯑꯣꯏꯕꯁꯦ ꯀꯩꯝ ꯀꯥꯟꯅꯗꯕꯅꯤ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯅ ꯂꯣꯏꯂꯝ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯕ꯭ꯔꯤꯇꯤꯁꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯁꯦ ꯈꯨꯠꯂꯥꯏꯅ ꯅꯠꯇꯦ ꯊꯧꯅꯥꯅꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯂꯩꯔꯦ ꯃꯍꯥꯔꯥꯖ ꯕꯣꯙꯆꯟꯗ꯭ꯔꯒꯤ ꯃꯇꯝꯗꯩ ꯏꯅꯤꯡꯊꯧꯗꯨꯕꯨ ꯅꯝꯗꯅ ꯃꯥꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯍꯟꯕꯤꯈꯤꯕꯅꯤ ꯑꯗꯨꯅ 1949ꯗꯒꯤ ꯃꯅꯤꯄꯨꯔꯁꯦ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯣꯏꯈꯤ ꯃꯍꯥꯔꯥꯖꯀꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯥꯁꯤ ꯁꯣꯛ ꯅꯣꯛ ꯅꯣꯛꯇꯅ ꯍꯧꯔꯛꯏ ꯃꯥꯒꯤ ꯍꯧꯅꯕꯤ ꯋꯥꯉꯥꯡꯗꯣ ꯀꯩꯗꯧꯅꯔꯨꯗꯒꯦ ꯊꯥꯏꯅꯒꯤ ꯍꯤꯁꯇ꯭ꯔꯤ ꯅꯩꯅꯗꯧ ꯁꯔꯣ ꯅꯠꯇ꯭ꯔꯣꯅꯦ ꯃꯦꯗꯥꯝ ꯇꯥꯅꯤꯡꯗꯦꯍꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯩꯒ ꯁꯨꯝ ꯂꯣꯏꯅꯔꯛꯑꯗꯤ ꯁ꯭ꯇꯔꯣꯡ ꯑꯣꯏꯕꯁꯨ ꯁꯨꯝ ꯍꯦꯜꯂꯛꯀꯅꯤꯗ ꯇꯥꯝꯅꯥꯅ ꯖꯣꯁꯇ ꯂꯩꯁꯤꯜꯂꯛꯏ ꯑꯣ ꯍꯦꯜꯂꯣ ꯅꯪꯒ ꯂꯣꯏꯅꯗ꯭ꯔꯁꯨ ꯑꯩ ꯃꯍꯧꯁꯥꯅ ꯑꯗꯨꯝ ꯁ꯭ꯇꯔꯣꯡ ꯑꯣꯏꯖꯩ ꯁꯣꯟꯖꯨꯅꯕꯤ ꯅꯨꯄꯤ ꯑꯣꯏꯔꯛꯇꯤꯌꯦ ꯑꯁꯣꯟ ꯑꯔꯥꯛꯀꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯗꯤ ꯍꯩꯅꯗꯕ I like your personality very much ꯃꯔꯤꯡꯖꯦꯜ ꯄꯥꯟꯗꯕ ꯃꯤꯗꯤ ꯑꯩꯁꯨ ꯍꯩꯅꯗꯦ ꯌꯦꯡꯅꯤꯡꯗꯦ ꯅꯨꯡꯁꯤꯕ ꯐꯥꯎꯗꯦ ꯃꯥꯏꯊꯣꯡꯗꯣ ꯈꯤꯇꯪ ꯉꯥꯟꯊꯣꯔꯛꯂꯦ ꯖꯣꯁꯀꯤ ꯋꯥꯍꯩ ꯃꯥꯅꯁꯨ ꯌꯥꯅꯤꯡꯕꯅ ꯑꯗꯨꯕꯨ ꯉꯥꯜꯂꯤꯕ ꯃꯥꯏꯊꯣꯡꯗꯨꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯋꯥꯈꯜꯒꯤ ꯑꯋꯥꯕꯅꯣ ꯃꯁꯛ ꯑꯃꯗꯤ ꯇꯥꯔꯛꯄꯅꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗ ꯊꯥꯖ ꯃꯍꯥꯛꯄꯨ ꯒ꯭ꯔꯍꯟꯅ ꯎꯝꯈꯤꯕꯒꯨꯝ ꯀꯌꯥ ꯁꯦꯡꯗꯕ ꯁꯛꯇꯝꯅꯤ ꯃꯀꯥ ꯂꯥꯝꯅꯗꯤ ꯉꯥꯟꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯅ ꯃꯥꯒꯤ ꯒ꯭ꯔꯍꯟ ꯑꯣꯏꯈꯤꯗꯨꯅ ꯃꯉꯥꯜ ꯐꯥꯖꯤꯟꯕꯤꯕ ꯃꯑꯣꯡꯅꯤ ꯇꯥꯝꯅꯥꯅ ꯃꯤꯑꯣꯏꯕꯅ ꯊꯧꯅꯥ ꯂꯩꯔꯛꯂꯤꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯁꯤꯡ ꯊꯤꯉꯝꯗ ꯊꯦꯡꯅꯔꯝꯕꯒꯤꯁꯨ ꯌꯥꯏ ꯍꯣꯏ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯗꯕ ꯃꯤꯀꯤ ꯊꯤꯗꯨꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯈꯨꯗꯣꯡꯊꯤꯕ ꯂꯨꯔꯕ ꯁꯤꯆꯨꯋꯦꯁꯟ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯄ ꯃꯤꯁꯛ ꯑꯗꯣ ꯑꯁꯦꯡꯕ ꯑꯦꯗꯚꯦꯟꯆꯔꯔ ꯑꯃꯅꯤ ꯄꯪꯊꯥ ꯊꯥꯒꯠꯂꯦꯁꯨ ꯈꯟꯕꯤꯅꯣ I really admire you madam ꯑꯩꯅ ꯁ꯭ꯇꯔꯣꯡ ꯑꯣꯏꯕꯗꯨꯅꯕꯨ ꯑꯩ ꯍꯤꯡꯂꯤꯅꯤ ꯍꯥꯏꯕꯗꯤ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯗ꯭ꯔꯦ ꯉꯥꯏꯉꯝꯗꯕ ꯇꯛꯁꯤꯟꯕ ꯀꯟꯕ ꯖꯣꯔꯖ ꯅꯠꯇꯦ ꯃꯐꯝ ꯃꯇꯝ ꯇꯥꯟꯖꯥ ꯈꯪꯕ ꯖꯣꯔꯖꯅꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯒꯦꯠ ꯃꯅꯨꯡꯂꯣꯝꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯂꯦ ꯁꯨꯃꯥꯡꯗ ꯍꯦꯛ ꯈꯥꯝꯕꯒ ꯖꯣꯏꯒ ꯇꯤꯂꯣꯒꯗꯣ ꯆꯦꯟꯊꯣꯔꯛꯏ ꯖꯣꯔꯖꯅ ꯃꯦꯗꯥꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄꯅꯤ ꯃꯦꯗꯥꯝꯁꯤ ꯃꯁꯥꯒꯤ ꯁꯛꯐꯝ ꯐꯖꯅ ꯁꯦꯝꯂꯒ ꯅꯝꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯃꯤꯅꯣ ꯇꯝꯂꯝꯂꯦ ꯖꯣꯔꯖꯇꯣ ꯃꯦꯗꯥꯝꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯄꯦꯟꯖꯩ ꯒꯥꯔꯤꯗꯒꯤ ꯁꯠ ꯀꯨꯝꯊꯔꯛꯏ ꯇꯥꯝꯅꯥꯁꯨ ꯄꯟꯗꯨꯅ ꯂꯩꯍꯧꯏ ꯂꯝꯍꯦꯟꯕ ꯐꯤꯖꯤꯗꯣ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨꯗ ꯃꯤ ꯁꯨꯝꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇꯒꯤꯕꯨ ꯍꯦꯟꯗꯣꯛꯅꯤꯡꯗ꯭ꯔꯤꯕ꯭ꯔꯥ ꯐꯤꯖꯤꯅ ꯄꯟꯈꯤꯕꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯄꯜꯂꯤꯕꯗꯣ ꯂꯧꯊꯣꯛꯅꯕ ꯆꯪꯁꯤꯜꯂꯛꯄꯗ ꯖꯣꯁꯅ ꯑꯣꯏꯅ ꯂꯧꯊꯣꯔꯛꯂꯒ ꯄꯤꯔꯛꯂꯦ ꯂꯧꯏ ꯃꯈꯨꯠ ꯅꯥꯝꯃꯅ ꯐꯤꯖꯤ ꯑꯗꯣ ꯃꯤꯠꯌꯦꯡꯗꯨꯅ ꯐꯤꯖꯤꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯔꯛꯂꯤꯕ ꯅꯨꯄꯥꯁꯤꯗꯅꯤ ꯅꯣꯛꯁꯤꯜꯂꯛꯏ ꯅꯨꯄꯥꯁꯤꯁꯨ ꯏꯆꯝ ꯆꯝꯕ ꯃꯤꯅꯣꯛꯅꯤ ꯑꯗꯨꯕꯨ ꯇꯥꯝꯅꯥꯒꯤ ꯃꯐꯝꯗꯗꯤ ꯃꯑꯣꯡ ꯈꯨꯗꯤꯡ ꯃꯇꯧ ꯈꯨꯗꯤꯡ ꯃꯤꯅꯣꯛ ꯈꯨꯗꯤꯡꯅ ꯃꯐꯝ ꯑꯃꯃꯝ ꯀꯟꯈꯤꯕꯅꯤ ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯅꯨꯄꯥꯁꯤꯅ ꯈꯨꯗꯨꯝ ꯆꯟꯈꯤꯕꯒꯨꯝ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯆꯦꯠ ꯑꯃꯐꯥꯎ ꯈꯟꯗ ꯅꯨꯄꯥꯁꯤꯒꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯕꯅꯤ ꯂꯩꯇ꯭ꯔꯦ ꯑꯍꯥꯡꯕ ꯃꯆꯦꯠ ꯑꯃꯠꯇ
ꯂꯩꯊꯣꯔꯛꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯅ ꯃꯥꯒꯤꯗꯃꯛ ꯋꯥꯖꯔꯤꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯄꯥꯕꯨꯡ, ꯖꯣꯏꯗꯣ ꯃꯈꯨꯠ ꯑꯅꯤꯗꯣ ꯊꯝꯐꯝ ꯈꯪꯅ ꯈꯨꯠꯁꯥꯁꯤꯡꯗꯣ ꯀꯥꯔꯟ ꯆꯠꯂꯒ ꯃꯆꯤꯟꯕꯥꯜꯗ ꯊꯝꯈ꯭ꯔꯒ ꯀꯟꯅ ꯍꯤꯒꯤ ꯀꯧꯈꯠꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯤꯅꯣꯛ ꯁꯨꯃꯥꯡ ꯃꯥꯡꯗꯦ ꯃꯄꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯒ ꯖꯣꯏꯒꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯊꯥꯡꯊꯔꯛꯂꯒ ꯑꯁꯨꯝꯅ ꯊꯦꯝꯃꯛꯂꯤ꯫ ꯄꯥꯕꯨꯡ, ꯑꯩꯉꯣꯟꯗ ꯅꯆꯥꯗ ꯂꯥꯛꯆꯕ ꯉꯝꯒꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯁꯥꯒꯤ ꯂꯤꯡꯖꯦꯜ ꯈꯥꯕ ꯃꯤꯍꯨꯜ ꯐꯠꯇꯕꯁꯦ ꯈꯪꯕ ꯉꯝꯕ ꯄꯥꯕꯨꯡꯅ ꯑꯩꯒꯤꯗꯃꯛ ꯀꯞꯄꯝꯃꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯗꯨꯏ ꯁꯔꯨꯛ ꯃꯁꯣꯡ ꯐꯟꯅ ꯏꯆꯥꯗꯤ ꯁꯥꯊꯤꯕꯤꯅꯤ ꯍꯥꯏꯔꯒ ꯅꯣꯛꯅ ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕ ꯌꯥꯗꯕ꯭ꯔꯥ? ꯄꯥꯕꯨꯡꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯣꯟꯊꯔꯗꯤ ꯑꯩꯅ ꯁꯤꯗ ꯃꯇꯨꯡꯗ ꯍꯦꯟꯅ ꯆꯥꯎꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯂꯛꯄꯗ ꯄꯥꯕꯨꯡ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯅꯤꯡꯁꯤꯡꯂꯛꯀꯅꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯑꯩ ꯊꯧꯅꯥ ꯍꯜꯂꯛꯀꯅꯤ ꯄꯥꯕꯨꯡ꯫ ꯅꯪ ꯁꯨꯃꯥꯏꯅ ꯌꯥꯝ ꯁꯣꯟꯒꯅꯨ꯫ ꯅꯆꯥꯅ ꯍꯜꯂꯛꯇ꯭ꯔꯁꯨ ꯅꯣꯛꯅ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ꯫ ꯄꯥꯕꯨꯡꯒꯤ ꯅꯇꯧꯅ ꯅꯆꯥ ꯑꯩꯒꯤ ꯊꯧꯅꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯤꯖꯤꯗꯨꯅ ꯃꯄꯥꯒꯤ ꯃꯄꯤꯗꯣ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯇꯤꯂꯣꯗꯤ ꯃꯄꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗ ꯀꯞꯄꯛꯂꯝꯃꯤ ꯇꯨꯃꯤꯟꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯑꯣꯡꯗ ꯎꯔꯛꯂꯦ ꯅꯨꯄꯥꯁꯤꯁꯨ ꯃꯦꯗꯥꯝꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ꯫ ꯑꯁꯨꯛ ꯁꯥꯎꯒꯟꯕꯤꯁꯤ ꯑꯁꯨꯛ ꯏꯪꯂꯝꯕ꯭ꯔꯥ? ꯃꯇꯥꯡ ꯆꯥꯅ ꯃꯤꯕꯨ ꯊꯦꯝꯕ ꯍꯩꯕꯤꯁꯨ ꯑꯣꯏꯔꯝꯂꯦ꯫ ꯑꯋꯥꯕ ꯈꯨꯗꯤꯡꯁꯨ ꯅꯨꯡꯗ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕ ꯍꯩꯕꯤ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯔꯝꯂꯦ꯫ ꯃꯑꯣꯡꯁꯤꯗ ꯌꯥꯝꯅ ꯈꯣꯏꯗꯥꯅ ꯌꯥꯅꯤꯡꯅ ꯈꯖꯤꯛ ꯃꯃꯣꯟ ꯇꯧꯔꯛꯂꯦ꯫ ꯖꯣꯏꯅ, ꯏꯄꯥ ꯀꯞꯄꯔꯣꯏ, ꯑꯃꯨꯛ ꯍꯟꯅ ꯀꯞꯄꯔꯣꯏ꯫ ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯞꯄ꯭ꯔꯣ? ꯁꯨꯝ ꯏꯄꯥꯅ ꯁꯣꯟꯖꯤꯜꯂꯛꯂꯕꯗꯤ ꯅꯪꯅꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛ, ꯑꯩꯅꯗꯤ ꯅꯪꯒꯤ ꯇꯨꯡꯗꯁꯨ ꯂꯦꯞꯄ ꯉꯝꯗꯦ꯫ ꯅꯥꯏꯇꯣꯝ ꯅꯪ ꯅꯁꯥꯅ ꯂꯥꯟꯊꯦꯡꯅꯖꯔꯣ ꯍꯥꯏꯅ ꯊꯥꯗꯣꯛꯂꯤꯕ ꯅꯄꯥ ꯑꯩꯁꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗ꯭ꯔꯦ꯫ ꯇꯥꯝꯅꯥꯗꯣ ꯈꯣꯟꯖꯦꯜ ꯋꯥꯡꯈꯠꯇꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯃꯤ꯫ ꯑꯁ ꯄꯥꯕꯨꯡ, ꯏꯁꯥꯒꯤ ꯄꯨꯟꯁꯤꯗꯤ ꯏꯁꯥ ꯏꯇꯣꯝꯇ ꯀꯅꯥ ꯌꯥꯎꯍꯟꯗ ꯂꯥꯟꯊꯦꯡꯅꯕ ꯄꯥꯝꯃꯤ꯫ ꯃꯤꯒꯤ ꯃꯇꯦꯡꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯥꯟꯊꯦꯡꯅꯕ ꯄꯥꯝꯗꯦ꯫ ꯑꯩ ꯏꯁꯥꯒꯤ ꯏꯒꯣꯁꯦ ꯆꯥꯡ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗꯅ ꯀꯞꯄꯨꯔꯅꯣ꯫ ꯗ꯭ꯔꯥꯏꯚꯔꯅ ꯑꯩ ꯑꯣꯏꯅ ꯊꯤꯔꯛꯑꯝꯗ꯭ꯔꯁꯨ ꯑꯩ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ꯫ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅꯁꯨ ꯁꯨꯃꯥꯏꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯣꯏꯁꯨ ꯑꯩ ꯈꯪꯉꯤ꯫ ꯉꯁꯤ ꯑꯩꯅ ꯊꯦꯡꯅꯔꯤꯕꯁꯦ ꯑꯩꯉꯣꯟꯗ ꯄꯔꯥ ꯑꯃꯅꯤ꯫ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯁꯦ꯫ ꯃꯄꯥꯕꯨ ꯄꯨꯁꯤꯜꯂꯒ ꯆꯪꯈꯤꯕꯗ ꯇꯤꯂꯣꯅ ꯑꯃꯨꯛ ꯖꯣꯁꯀ ꯄꯨꯟꯅ ꯇꯨꯡꯗ ꯏꯅꯔꯒ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯇꯤꯂꯣꯅ, ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯅꯁꯥ ꯅꯎꯗꯣ ꯁꯦꯡꯗꯣꯛꯎꯔꯣ ꯐꯖꯅ ꯋꯥꯈꯜ ꯑꯃ ꯊꯣꯛꯅꯕ, ꯑꯗꯨꯒ ꯆꯥꯛ ꯆꯥꯊꯣꯛꯅꯕ꯫ ꯂꯥꯛꯑꯣ ꯑꯩ ꯃꯐꯝ ꯇꯥꯛꯄꯤꯔꯒꯦ꯫ ꯖꯣꯁꯅ, ꯍꯣꯏ ꯐꯖꯅ ꯋꯥꯏ ꯁꯪꯅ ꯆꯥꯒꯦ ꯆꯥꯛꯀ꯫ ꯏꯁꯥꯁꯦ ꯆꯅꯞ ꯈꯣꯏꯔꯞꯅ ꯏꯅꯦ ꯇꯣꯏꯂꯦꯠꯇꯁꯨ ꯑꯗꯨꯝ ꯁꯪꯉꯒ ꯂꯩꯔꯨꯔꯕꯅꯤꯅ꯫ ꯑꯁꯨꯝꯅ ꯇꯤꯂꯣꯒ ꯄꯨꯟꯅ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯃꯤꯟꯅꯔꯛꯂꯒ ꯒꯦꯁ ꯔꯨꯝꯒꯤ ꯕꯥꯠꯔꯨꯝꯗꯨꯗ ꯆꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯊꯤꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯁꯨ ꯕꯥꯠꯔꯨꯝꯗ ꯏꯔꯨ ꯂꯨꯖꯊꯣꯛꯂꯝꯃꯤ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯤ ꯅꯤꯡꯁꯤꯡ ꯃꯁꯥꯗ ꯈꯔꯗꯤ ꯑꯗꯨꯝ ꯑꯀꯤꯕꯁꯨ ꯐꯥꯎꯔꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤ ꯁꯤ ꯌꯧꯅ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ ꯃꯐꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ꯫ ꯉꯁꯤꯒꯤꯗꯨꯗ ꯗꯦꯟꯃꯥꯔꯛꯅ ꯃꯥꯕꯨ ꯅꯝꯗꯅ ꯈꯨꯗꯨꯝ ꯆꯜꯂꯝꯂꯕꯗꯤ ꯃꯥꯅ ꯑꯃꯨꯛ ꯀꯔꯤ ꯑꯣꯏꯕ ꯈꯟꯖꯤꯜꯂꯨꯕꯗ ꯀꯤꯔꯛꯄ ꯐꯥꯎꯔꯛꯄꯅꯤ꯫ ꯆꯦꯟꯕ ꯆꯣꯡꯕ ꯊꯣꯛꯂꯝꯂꯕꯁꯨ ꯃꯁꯥꯅ ꯌꯥꯗꯦ ꯍꯥꯏꯔꯨꯕꯗ ꯁꯤꯟꯅꯈꯤꯕ ꯂꯧꯇꯨꯅꯈꯤꯕ ꯃꯤꯁꯛꯁꯤꯡꯅ ꯀꯔꯤ ꯀꯔꯝꯕ ꯊꯧꯗꯣꯛ ꯃꯉꯣꯟꯗ ꯑꯣꯟꯈꯠꯇꯨꯅ ꯊꯣꯛꯂꯛꯄ ꯈꯜꯂꯨꯕꯗꯁꯨ ꯏꯄꯥꯏ ꯍꯧꯋꯤ꯫ ꯒꯥꯔꯤ ꯊꯥꯎ ꯌꯥꯎꯗꯕꯗꯨ ꯀꯔꯤꯒꯤ ꯃꯉꯣꯟꯗ ꯄꯤꯁꯜꯂꯛꯄ? ꯃꯍꯥꯛꯅꯁꯨ ꯆꯦꯛ ꯇꯧꯍꯧꯗꯕꯅ ꯃꯥꯒꯤꯁꯨ ꯁꯣꯏꯔꯦ ꯈꯜꯂꯛꯏ꯫ ꯋꯥꯈꯜ ꯈꯟꯅ ꯏꯔꯨꯖꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯃꯀꯣꯛ ꯇꯩꯊꯣꯛꯅ ꯊꯣꯔꯛꯏ꯫ ꯑꯅꯧꯕ ꯐꯤ ꯍꯣꯡꯂꯒ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯔꯛꯄꯗ ꯖꯣꯁꯨ ꯖꯣꯏꯒ ꯐꯝꯃꯤꯟꯅꯔꯒ ꯂꯩꯔꯝꯂꯦ꯫ ꯖꯣꯏꯅ, ꯏꯍꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯀꯣꯛ ꯑꯃꯨꯛ ꯇꯨꯝꯃꯨꯔꯕ? ꯅꯥꯔꯅꯤꯅꯦ ꯅꯪꯕꯣ꯫ ꯅꯥꯔꯣꯏꯌꯦ, ꯑꯩꯁꯦ ꯅꯥꯒꯟꯕꯤ ꯅꯠꯇꯦ ꯄꯥꯕꯨꯡꯗꯧꯅ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯅꯥꯒꯟꯗꯕꯅ ꯅꯥꯔꯛꯂꯗꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯤꯕ꯫ ꯁꯥꯃꯨꯅ ꯕꯣꯝ ꯇꯨꯈꯤꯕꯗ ꯆꯤꯡꯈꯠꯄꯗ ꯋꯥꯕꯗꯣ ꯈꯪꯉꯤꯗꯅ ꯅꯪ꯫ ꯑꯩ ꯁꯥꯃꯨ ꯅꯠꯇꯤꯌꯦ꯫ ꯖꯣꯁꯁꯨ ꯃꯔꯝ ꯏꯆꯥ ꯆꯥꯗ ꯋꯥꯊꯤ ꯍꯧꯔꯛꯏ꯫ ꯍꯣꯏ, ꯎꯁꯥ ꯑꯃꯗꯒꯤ ꯎꯁꯥ ꯑꯃꯗ ꯐꯟ ꯆꯣꯡꯕ ꯍꯩꯕꯤ ꯂꯦꯗꯤ ꯇꯥꯔꯖꯥꯟꯅꯦ꯫ ꯇꯥꯝꯅꯥꯅ, ꯀꯔꯤ ꯑꯩꯕꯨ ꯇꯥꯔꯖꯥꯟ ꯀꯥꯏꯅ ꯁꯤꯅꯤꯍꯦ ꯅꯪ꯫ ꯖꯣꯏꯅ, ꯍꯥꯏ ꯅꯨꯃꯤꯗꯥꯡꯗ ꯅꯁꯝ ꯅꯅꯥ ꯇꯨꯝꯊꯣꯛꯄꯗꯣ ꯅꯥꯒꯅꯤ ꯍꯥꯏꯕꯅꯤꯅꯦ, ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ꯫ ꯖꯣꯁꯅ,
ꯑꯗꯨꯅꯦ ꯃꯦꯗꯥꯝꯅꯗꯤ ꯁꯨꯝ ꯐꯖꯈꯠꯂꯛꯏ ꯐꯖꯔꯨꯕꯩ ꯅꯠꯇ꯭ꯔꯣ ꯉꯁꯤꯁꯨ ꯈꯤꯇꯪꯗ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯆꯦꯡꯁ ꯑꯣꯏꯒꯦ ꯇꯧꯔꯝꯃꯤꯗꯣ ꯕꯦꯛꯇꯔꯤꯌꯥꯅꯗꯤ ꯀꯔꯤ ꯑꯣꯏꯔꯝꯃꯅꯤ ꯈꯜꯂꯣ ꯈꯤꯇꯪ ꯇꯥꯟꯖꯥ ꯆꯥꯔꯤꯉꯩ ꯆꯣꯡꯁꯤꯜꯂꯛꯀꯦ ꯍꯥꯏꯗꯣꯏꯅꯤ ꯃꯦꯗꯥꯝ ꯖꯣꯏꯗꯣ ꯅꯣꯛꯂꯛꯂꯦ ꯅꯨꯡꯉꯥꯏꯔꯤꯅꯦ ꯏꯆꯥꯒꯤ ꯋꯥꯉꯥꯡꯁꯤꯁꯨ ꯇꯥꯝꯅꯥꯅ ꯄꯥꯡꯒꯜ ꯐꯕ ꯃꯤꯅ ꯐꯥꯎ ꯂꯥꯛꯆꯕ ꯉꯝꯗ꯭ꯔꯕ ꯇꯥꯝꯅꯥꯅꯤ ꯊꯨꯠ ꯂꯥꯎꯕ ꯃꯍꯤꯛꯅꯒꯗꯤ ꯆꯪꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯇꯤꯂꯣꯅ ꯂꯣꯏꯅꯔꯗꯤ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ ꯊꯤꯔꯦ ꯖꯣꯏꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ ꯂꯥꯛꯑꯣ ꯍꯧꯒꯠꯅꯔꯣ ꯆꯥꯛ ꯏꯁꯤꯡꯁꯦ ꯈꯔ ꯆꯥꯎꯔꯁꯤ ꯑꯁꯨꯝꯅ ꯄꯨꯂꯞꯅ ꯆꯥꯛꯈꯨꯝ ꯆꯪꯉꯛꯂꯒ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯩ ꯖꯣꯏꯅ ꯆꯥꯅ ꯋꯥ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣꯏ ꯏꯕꯦꯝꯃ ꯆꯥꯛ ꯆꯥꯔꯤꯉꯩ ꯋꯥ ꯍꯥꯏꯕꯗꯤ ꯀꯥꯎꯗꯦ ꯅꯪ ꯊꯕꯛ ꯆꯠꯊꯣꯛꯄꯗ ꯅꯇꯣꯝꯗ ꯆꯠꯀꯜꯂꯤ ꯃꯗꯨ ꯇꯧꯒꯅꯨ ꯐꯠꯇꯦꯀꯣ ꯍꯣꯏ ꯅꯪ ꯄꯥꯕꯨꯡ ꯆꯥꯁꯨ ꯉꯁꯥꯏꯗꯩ ꯀꯣꯏꯆꯦꯟ ꯆꯦꯟꯖꯔꯝꯕꯅꯤ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯦ ꯂꯥꯛꯇ꯭ꯔꯦ ꯖꯣꯁꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯏꯕꯨꯡꯉꯣ ꯑꯦꯟꯁꯥꯡ ꯍꯥꯎꯇꯕ꯭ꯔꯥ ꯖꯣꯁꯅ ꯍꯥꯎꯋꯦ ꯄꯥꯕꯨꯡ ꯍꯥꯎꯃꯟꯗꯅ ꯋꯥ ꯉꯥꯡꯕꯒ ꯃꯇꯝ ꯃꯥꯡꯍꯟꯕ ꯄꯥꯝꯃꯨꯔꯦ ꯑꯗꯨꯅ ꯄꯨꯛ ꯈꯔ ꯊꯜꯂꯒ ꯑꯣꯏꯅ ꯋꯥ ꯉꯥꯡꯉꯒꯦꯅ ꯇꯨꯃꯤꯟ ꯆꯥꯔꯕ ꯄꯨꯟꯅ ꯅꯣꯛꯂꯛꯏ ꯖꯣꯏꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ ꯅꯁꯥ ꯉꯝꯗꯦ ꯍꯥꯏ ꯅꯪꯁꯨ ꯋꯥꯖꯔꯝꯃꯅꯤ ꯍꯌꯦꯡ ꯊꯕꯛ ꯂꯦꯞꯊꯣꯛꯑꯣ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯨ ꯄꯣꯊꯥꯖꯔꯁꯅꯨ ꯇꯥꯝꯅꯥꯅ ꯉꯝꯃꯗꯤ ꯂꯥꯛꯑꯣ ꯊꯕꯛ ꯂꯦꯞꯄ ꯅꯨꯡꯉꯥꯏꯇꯦ ꯍꯌꯦꯡꯗꯤ ꯂꯣꯟꯁ ꯇꯧꯒꯗꯕꯁꯨ ꯂꯩꯕꯅꯤꯅ ꯆꯠꯇꯕ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯍꯣꯏ ꯂꯥꯛꯀꯦ ꯍꯛꯆꯥꯡ ꯈꯔ ꯆꯣꯛꯊꯕ ꯅꯠꯇꯅ ꯀꯩꯝꯇ ꯇꯧꯗ꯭ꯔꯦꯗ ꯌꯥꯅꯤ ꯍꯌꯦꯡ ꯑꯗꯨꯝ ꯂꯥꯛꯀꯦ ꯖꯣꯏꯅ ꯏꯕꯨꯡꯉꯣ ꯐꯝꯃꯤꯟꯅꯔꯤꯉꯩꯁꯤꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯊꯣꯏꯕꯤꯒꯤ ꯅꯨꯄꯥ ꯑꯃꯠꯇ ꯌꯦꯡꯉꯛꯎꯅꯦ ꯑꯩꯅ ꯀꯜꯂꯤꯉꯩ ꯃꯌꯨꯝ ꯄꯥꯜꯍꯟꯈ꯭ꯔꯒꯦ ꯆꯍꯤꯁꯤꯁꯨ ꯌꯥꯔꯛꯑꯦꯗꯣ ꯖꯣꯁꯁꯨ ꯈꯔ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥꯟꯅꯕꯕꯨꯗꯤ ꯌꯥꯝ ꯂꯩꯗ ꯑꯗꯨꯗ ꯃꯦꯗꯥꯝꯁꯦ ꯆꯥꯟꯅꯔꯣꯏ ꯄꯥꯕꯨꯡ ꯑꯩꯒ ꯇꯤꯟꯅꯩꯁꯤꯗꯤ ꯑꯩꯒꯨꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯍꯩꯕ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯋꯥꯏꯁꯤꯠ ꯁꯦꯡꯕꯗ ꯃꯆꯨ ꯇꯥꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯕ ꯁꯤ ꯑꯝꯇ ꯃꯦꯗꯥꯝꯗ ꯌꯥꯎꯗꯦ ꯇꯥꯝꯅꯥꯅ ꯅꯃꯥꯏꯗꯨꯗ ꯒ꯭ꯂꯥꯁꯅ ꯊꯣꯝꯃꯛꯑꯗꯤ ꯅꯪ ꯒ꯭ꯔꯤꯟ ꯀꯥꯅꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯅꯪꯒꯨꯝꯕꯗꯣ ꯑꯩꯅꯁꯨ ꯄꯥꯝꯅꯤ ꯀꯥꯏꯅ ꯈꯜꯂꯤꯔꯕ ꯖꯣꯁꯇꯨ ꯊꯧ ꯁꯥꯔꯛꯇꯦ ꯃꯦꯗꯥꯝ ꯏꯃꯥꯟꯅꯕ ꯊꯤꯗ꯭ꯔꯁꯨ ꯑꯩ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯄꯥꯝꯃꯗꯤ ꯃꯤ ꯊꯤꯅꯗ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯑꯣꯏꯖꯔꯣ ꯌꯥꯏꯅ ꯄꯥꯕꯨꯡ ꯖꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯄꯅꯤ ꯖꯣꯏꯁꯨ ꯍꯧꯅ ꯅꯣꯛꯂꯛꯏ ꯐꯥꯒꯤꯗ ꯌꯥꯎꯁꯤꯜꯂꯛꯂꯦ ꯌꯥꯏ ꯄꯥꯕꯨꯡꯗꯤ ꯆꯥꯅꯕꯨ ꯕꯦꯁ ꯍꯁꯕꯦꯟ ꯑꯣꯏꯗꯧ ꯃꯥꯜꯂꯦꯅꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯦ ꯆꯥꯕ ꯂꯣꯏꯔꯒ ꯃꯃꯥ ꯃꯇꯣꯝꯇ ꯉꯥꯏꯍꯧꯔꯦ ꯍꯥꯏꯗꯨꯅ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯦ ꯃꯌꯨꯝ ꯍꯟꯅꯕ ꯃꯦꯗꯥꯝꯅ ꯊꯤꯟꯗꯣꯔꯛꯏ ꯒꯥꯔꯤ ꯀꯥꯈꯠꯂꯝꯗꯥꯏ ꯃꯦꯗꯥꯝꯅ ꯍꯥꯏꯔꯛꯏ ꯊꯦꯡꯛꯌꯨ ꯂꯩꯁꯤꯜꯂꯛꯏ ꯅꯣꯛꯃꯤ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ ꯌꯨ ꯑꯥꯔ ꯃꯣꯁ ꯋꯦꯜꯀꯝ ꯍꯌꯦꯡ ꯄꯨꯡ 10 ꯇꯥꯕꯒ ꯌꯨꯝꯗꯒꯤ ꯊꯣꯔꯛꯑꯣ ꯈꯔ ꯊꯦꯡꯅ ꯆꯠꯁꯦ ꯐꯖꯅ ꯄꯣꯊꯥꯔꯨꯔꯣ ꯃꯦꯗꯥꯝꯁꯨ ꯐꯖꯅ ꯄꯣꯊꯥꯔꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨꯀꯣ ꯃꯇꯝ ꯑꯃꯒꯤ ꯈꯨꯃꯟ ꯈꯝꯕꯗꯩ ꯍꯦꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯩꯅ ꯃꯦꯗꯥꯝꯕꯨ ꯀꯟꯕꯤꯔꯦꯅ ꯅꯣꯛꯃꯤ ꯃꯨꯠ ꯁꯥꯒꯠꯂꯒ ꯇꯨꯝꯕꯗꯤ ꯇꯧꯕꯤꯔꯨꯅꯨꯀꯣ ꯏꯁ ꯊꯣꯏꯕꯤꯅ ꯈꯝꯕꯗ ꯉꯥꯎꯈꯤꯕꯗꯤ ꯈꯝꯕꯒꯤ ꯃꯁꯛ ꯃꯇꯧ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜꯗꯅꯤ ꯇꯥꯝꯅꯥꯅ ꯖꯣꯔꯖꯇ ꯉꯥꯎꯕꯗꯤ ꯅꯪꯒꯤ ꯐ꯭ꯂꯠꯇꯨꯗꯅꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯂꯩꯔꯒ ꯊꯨꯅ ꯆꯪꯈ꯭ꯔꯦ ꯖꯣꯔꯖꯁꯨ ꯅꯣꯛꯃꯤ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯂꯒ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯂꯦ ꯅꯍꯥꯟꯈꯩꯅ ꯃꯥꯅ ꯅꯩꯕꯅꯤ ꯉꯁꯤꯗꯤ ꯃꯦꯗꯥꯝꯅ ꯑꯣꯏꯅ ꯅꯩꯁꯤꯜꯂꯝꯂꯦ ꯒꯥꯔꯤ ꯊꯧꯕꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯊꯧꯔꯛꯂꯝꯃꯤ ꯃꯣꯟꯗꯥ ꯑꯃꯗ ꯂꯥꯛꯄꯅ ꯃꯌꯨꯝꯁꯨ ꯀꯃꯥꯏ ꯌꯧꯔꯛꯄꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯂꯝꯃꯤ ꯃꯃꯥꯁꯨ ꯇꯨꯝꯗꯕꯅꯤ ꯃꯆꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤ ꯒꯥꯔꯤ ꯈꯥꯝꯂꯨꯔꯒ ꯊꯣꯡꯖꯤꯟ ꯀꯥꯁꯤꯜꯂꯛꯄꯗ ꯃꯃꯥꯅ ꯂꯦꯞꯄ ꯂꯩꯔꯝꯕꯗꯨꯗ ꯈꯪꯕꯩ ꯀꯩꯕꯣꯏ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯁꯨꯕ ꯊꯣꯡꯖꯤꯜꯗ ꯂꯥꯏꯗꯧꯅ ꯂꯦꯞ ꯂꯩꯔꯝꯃꯤ ꯃꯈꯣꯜ ꯇꯥꯛꯈꯤꯅ ꯊꯣꯛꯂꯛꯄꯅꯤꯅꯦ ꯒꯦꯠꯀꯥꯁꯦ ꯍꯦꯛꯇ ꯁꯦꯋꯥꯛ ꯐꯥꯛꯀꯩ ꯊꯅꯝꯃꯤꯁꯤꯅꯦ ꯑꯩꯅ ꯂꯣꯜꯂꯒ ꯂꯩꯔꯝꯃꯣ ꯍꯥꯏꯗ꯭ꯔꯕ ꯏꯃꯥ ꯅꯪ ꯂꯥꯛꯄꯗ ꯑꯩꯅ ꯇꯨꯝꯊꯈꯤꯕ ꯃꯄꯥ ꯊꯣꯛꯑꯗꯤ ꯍꯥꯏꯗꯅ ꯍꯥꯡꯗꯣꯛꯂꯝꯕꯅꯤꯅꯦ ꯐꯔꯦ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯏꯃꯥꯁꯨ ꯇꯨꯝꯃꯨꯔꯣ ꯍꯣꯏ ꯄꯣꯊꯥꯔꯨꯔꯣ ꯆꯥꯛ ꯏꯁꯤꯡꯗꯤ ꯌꯥꯔꯗ꯭ꯔꯣ ꯅꯪꯕꯣ ꯆꯥꯔꯛꯑꯦ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯊꯣꯡꯕꯕꯨꯗꯤ ꯃꯣꯏꯗꯅ ꯊꯤꯅ ꯍꯦꯜꯂꯦ ꯍꯥꯎꯕ ꯏꯃꯥ ꯅꯪ ꯂꯩꯍꯧꯔꯦꯉꯣ ꯏꯁ ꯅꯣꯡ ꯐꯥꯗꯣꯛꯈꯛ ꯃꯤꯅ ꯍꯥꯎꯕ ꯄꯤꯖꯔꯛꯄꯩꯔꯣ ꯁ꯭ꯋꯥꯏꯗ ꯅꯃꯥ ꯑꯩ ꯁꯤꯊꯔꯤꯁꯤꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯩꯈꯣꯏ ꯏꯃꯥ ꯌꯧꯕ ꯑꯝꯇ ꯂꯩꯇꯦ ꯁꯤ ꯑꯣꯏꯔꯗꯤ ꯍꯔꯥꯎꯔꯝꯃꯅꯤ ꯇꯨꯝꯃꯨꯔꯒꯦ ꯑꯩ
Asumna ka manung changaklaga mafi marol hongdokle adudagi hiptharami ko kamonga samnabaga tumu haibadi yadre ngasi nongmagi thokiba thodok mayamsing amamam to oina ningsinglai ningsingna adum uithakre Mathangi ayukto yamna nganna mikap thorai mamit ngayak singallaga mon mayada lariba fondo log to the namlaga pung yingbada mari taramle September tangkhai sansilakpana ahing asi kitang sangdokpani aduna pung mari tarakpado kharang nganboi ninglammi ngallabaso tumsinge khalode hagolakle phamungdagi kumtharamdai malim imada leibak ahumla kattuna kumtharakle bathroomda sumjing changlaga masa hana sengdokre loiraga imung mangon wai sisilaklammi imung su chawbanina pungkhai amagi maya changbani mari makhai tarakpada tilo so golakle tamnana wai sitpa loiraga sumangi wai taiduda hairaklammi ngasi kharangan hawgotlammi tumba yadrabo nangbo yayi pung mari makhai da nungti hawgatpado nongan bahan mana dukatpado hekta thingki aduna kharangan na katke tawbani ine fare imung wai tairage nang dukal oko hairam laga tilo changkhre tamna sa sumangi wai tai baloiraga laigi kolik singado laigi pukri macha ama lairibadudagi ising sokatlaga fengdoklami loiraga kon macha dudma ising pik thana sokatle pomni tawriba tharodo ama heklaga sumangdagi lei makhal amani ga tawraga manam naiba duka fasana semlaga thanamle asingba mafi marol honglaga mangang ipabo khurumlami loiraga mafi marol honglaga tholakpada tilona chalon basu loiramle chakhumdaga thakti mapana thoraklaga faminaraga thakminaringe joy sogalakle makhongda chapal tongda thoraklaga mangang mahakpu khurumjaramlaga imung jangkre tilosu tan jare khanna ngarang numiki thodokto haudoraklami kamaina tawrino ngarang gidubo ne siwari shaloi shalasai pabungna taraga so nungairaroi sinbai ma yawra tawrini ngasidagidi ai mahusagum khangsinada usinada leibado leiraroi ai su isagi thabak mayamse phajana tawrage khalle khangsinada usinada leibase sum khajiktagi henjilai mi singse nene su yaningi adubuni bema isana matik chabana helikai aibu mangange sinma migi masingsu yam behelakadoribani matam chuppada nakhongdo haina thangui bema haine cha thakpa loiraga tilona kapsingdo loshilawraga masu magi kada changakle phone do pairaga josta message ama thazille good morning hawgatlam kirei khangmana reply ngairamde balcony da thoraklaga phamlammi thabaknadi tawningai leitrabana ayukta sitpa liri humba nushituna masada humjilakpada tukhongdu khazik thoi adubu ingi haiduna so hanjillaga changlode inu nungaibago masada yehelni ngarang manglandu so amuk ningsinglakpani manglandu da josna mabu nungsi hairambani magi makhutpu chena pairaga punsigi thadokloi haina so magi yeknabana mabu tanarakpada magi da maksu masong phanna lepkhibani oini oiroi khangdaba manglandu so thawna kharandi hawkalakle Mikup ama pathaduna layingeida tumin famlingeida khanma wakhalsi joski wakhal oivani adubo ngarangi manglandu so mating panglare mabu amukke hena khidazabada pamjabada ngauzabada rikida mana nungsiki adubo madugi nungsibadudagidi jos jamana lupchaba nungsibagum yoba ngamkhide pungsum sumatpa pungaw ngawhanba thawongsibo karama makhalgi nungsibabu oirigaba masa matomta khanjai WhatsApp ki SMS ki notification lakpada changduna yengloi morning aidi hawat ngari still I feel sleepy tamna do nokmi reply hanli andudi khara thing hawgalo yadro thabak so khara thing na chatoini na phale mi magi sauda phamung daga kuino onma ngamjada early to bed early to rise sina dak chang ngai behen mani is Madam bo pung kya da wachage
isau kallasu yahaudi first morning dani. Jos uppaga amu hipna reply halli. Aina khwaidi pamjabase nupina yahongan mani. Madam da good quality ahum sure aina thengnaba. Karamba. Asarana thongsil amuk lauri. Hi, hausibo hogatribro nangbo. Jos to itan tanna. Hoiwa hogoli ma. Reply halam nabi hogolaklaga barum da changki. Achara so mangol da insang semlami. Piba so put pauzilai yam danganna. Nene. Achara do itha thasad lakpaduda hairi. Haima, nang di aswam ngana karom chatluiba. Jangsil laklaga manak da fam tharakle. Ngasi di school suti oye, oza khaiga parents ka meeting lay. Adugi baba su chat kadaba. Ay su itom do oibaduda sida chawragena baba da thada halambani. Tawel na makok tay thok na thoraklaga pakhum piri. Nang amgla ba. Noy na pa nga nang gase. Ay gidi amang balay ka cha mane. Bet lak ngak tani purak tuisi. Pibana. Is yam pakte. Iru do seng na luzaraga tabak chato o. Ludi luzade. Adudi kaide daw yadoriba. Josna. Exam su kuidre 12 taga position chandraba. Nang nungai ni nang. Pibana. Hoi khoi brain sida dine position manam namjadabado. Adubu ibai dawna position holder oiraga moral yaudaba thabakti tawjaroi. Makhwang metlaga hairaklami. Moral yaudaba thabak haidi kai. Pibana. Nupi faroi do moral yaudri ni. Adu nupi dusu halak to mali haine. Green red yellow ka khai mai hazamna furammi hai unaba chatpa numita. George kalag he pele luna tawbige haibadana yadraga. Hayang hala di paum tairo. Moi lekai club ta chatlaga mic palaga ne amta noksilugi. Pivana handak ne heng tawraga khat ke mai hajaraksani. Moi mapa Manipuri duna. Yaroi igo wangi mi usiteba. Aduna di macanu pido mangi dana. George is angang yam haipa saine. Ima saw thongro ai thabak tengkini ko. Pibana ne na cha atum thong lai dau saru nupi ama kok thialo chahi so tum yaramani. Angang nang na yang ne da koksil adi nang spinal cord ka faide khidana paralysis tawgero ha. Pibasu sauning ruramale machin thige tawraga mane da wakhatlaklammi. Namai matlo ai sibu nong mata phasana chaibide. Ne ai iyaw kai ko sarok tana for kap chakini ko baba phange chumna chaide ibai ne phange thina ngangbide pharasu phatrasu ai se pakhang pharaklabane laisabi mayamgi crush ne. Acharana asina ngang butarunu ne ga ne chakhum changasila. Josna laisabi mayamgi kaiba pibasu amu kiraduna haide ai nakta leraga nang warak tradi yararoi. Acharana yar he nang maso angang sina pangang nangang basida kala ira khangdene. Piba lao chakum namu phamulao ne chak thongudoi ni cha sulon bige lao. Josna yaroi ko cha glass ama khaki gas mangan gano flak te ising asabana sema pitho. Pibana as kai khulik no nipiga thikradi mama khu pizaningoi ne khawri pik thangna uba pakpali fang ama sa zo hayeng namau na nungsinaba na chanu pahaira mama pizaningoi. Josna sanali konda kalak pinatiye lagtoise akhoi mabudi hayeng kap torhabanida kana de ma hojik nungai horoi hayeng wai complain di ai lore ko itu ni helina satkhradawni hairam laga imung changkre amu. Upudo hanglaga kari setsige khalli chuba haifet metlaga pamjaba machu su khalli rani fi amana sari matek oina su setkre mamai du su khara kerami kaya yamna kebadi natre chamnani ngan makai di su kende adubu ngasi di khara kerami masam du su thadokre punsilamde khungup su khuning kitang happy tonglaga losin baloikre hek loibaga tilona jos lai haiduna kauraklamni. Nokmi beg tu yalaga thorakle. Jos na gari mamai leiraga thauna mangai duna leiramle. Maso sat gari gi mamangda kakhatle. Khara dingak pani mamangda phamlakpado.
Adubo karisu hairodi. Josna ngaside khoi medam sa yam phajai. Maitai nupi na phanik setpada kamai thidoino. Ado mayek naiba sa yam lummi. Aduna aina nahan kai setaba. Ngasidi launch tawada sulai mana kitang su lemna phajaning ba haitare. Pung drama thoida gari launch tawni haidai. Theng droi khoin chalisa. Pung ama tarani. Ado ai kenom haigina. Ke kay sumna tina ko na haibana fadong mali. Kege yam luba wasi. Matang chadana ngay ngamdana hairurandi. Mamal yaw kidabasu yai. Ay na haidoy wase. Yam luba wani. Aduna nang nakisuna tabada. Mamal laytana ilaylay na takibado pahamdaba. Taning masimbali thorapu wai kudingni. Yang asu irum lumba zani da medam. Sum wari bunida.